Thanga Khunjem Leikai dagi Laishram Thoiba Kouba Nupa ama Ningjol Da Nongmei na Kaplaga Waraklamba adu loan na thingkhraba lalhoulup People's Revolutionary Party of Kangleipak Prepak na Chathakhibani hairi. Lalhoulup asigi Department of Publicity and Propaganda the Publicity Officer Mangal Khuman na khutiek viduna thadoropa jerol amana hai. Thanga Khunjem Leikai dagi Laishram Thoiba chahi kun nipan apopa el iboyaima hairiba miyoi asina mahaki loina bibu mangakta thauri Thuzinduna hat kibagidamag Prepak Special Task Force 1 gi custody da thamduna wahong pahong chathabada thawong asi mahang na Chathakhibani haina khangbangamle adum oinamak miyoi bagi minungshi amadi imung manunggi khallaga mahaki oi thangba Ningjol Da Nongmei na kaptuna achamba chairak adu pikhibani Laishram Thoiba Kunja lising ani taram mangagi February da Thanga Salam Leikai dagi Ningthaujam Ningol Sophia chahi kun manga apokpa en samjai ga punsi lepul semki Sofiana mapamdagi awong apun oina pudakpa sana likon pumnamak manimbok amadi makubok yauna Thoibana kaithokhraba matungda Sofia bu ot naiba hawrakhibani masigi mathakta mapamdagi sel lawrudrabadi hatkani haina Sofia bu ki hanbaga loinana thengkhang kayarakta fu chaibagi thabak chathaki imung asigi miyot minaida khangba ngamdraduna Sofia mapamda halaktuna kayarak hanna laiki Adum oinama mapuroi babu ikai khumnabu utpa oina nupa mayumda amuk halaktuna laiki laibak thibadi kumja lising ani tara tarukki February kun mangada El Thoibagi yumgi mamangda hauba yongchak pambi amagi masada thauri yanduna siramle haina nupa mayumna semjin sajanduna pau sandoklaba matungda yumlonabagi miyoi kharana Sofia gi mapamda pau pikhi Sofia na thauri yanduna siramli hairiba usa adu mi amana yanbada tekadaba usani mahak na siramliba numit adu nong kanna taba numit oirabasu Sofia gi hakchangda lekhong machet ama fawwa tairamde misi asigi postmortem report ki matung inna Sofia na makpigani Sofia da tamthina ot naikibagi khudam changdam kaya phangbangamki mahak ki kok khauri amasung nangalgi saruk singda dakfam kaya taramba thingnaki Misi asiga mari lainana police na case ama register tawduna El Thoiba chahi amarong kaishum sangda layuraba matung thadorakhi mahak jail dagi thadoraklaba matung party ki kedar singna mahak ki yumda chatuna party da lagnaba haibada lotuna laikhribani Prepak Special Task Force 1 na chahi kaya chupna Sofia misi gi matangda thizin humjinbada Thoiba gi imung manunga lotnaraga makpigani Thoibi gi imung manunga loktunaraga Sofia thauri na lak hatlaga hatpani haiba Thoiba masana mara yajabadagi Ningjol Da Nongmei na kaptuna warakhibani nupi da chathaba miyot minaigi mayokta Prepak na matam chupada lepkani nupi bu awangba thakta ikai khumnaba usi aphaba nupi khunai amagidama biraicha miyamna hupna hotnaminaduna aphaba leibak aphaba khunai amadi semlasi aphaba khunai ama semlasi hainasu cherol asina makhatari